ngasi numidang wairam gi oiba maroi bi pausing khonga saraga manipur top channel gi maikei gi myam na thamjigi ahan bada yamna mak lebak thiba masum nungai taba paw hairagadi khunja masel khut thoknabada police ama yauna miyoi taraga ni thoi sogle yum ani mai thakre ngasi ayuk pung 8:13 rom taba matamna kangpokpi district ki new kaithal manbi police station gi manung chana pauninglong amadi saroi pandong haina khangnabu khullasigi khunja masel khut thoknabada yum ani mai sakre miyoi taragani thoi sokle amadi police amasu naurina panmadagi phibam thina sokle hari pauksi esina phangba pawgi matung inadi saroi pandong hairiba khulasigi chairman gi phammunnabadagi khulasida kanglup ani thoktuna ungkhatnabagi thawdok thokibane thawdok asi thokle haiba paw phangwadagi dig themthingna lusingba police team ama imphal gi thomjinduna miyamgi ihuwadu control tonabo hanaki khunja masel kanglup ani thoktuna nunglangnaba amadi nauri kapagi thabak satharakpada police personnel ama naurina panduna sokle aduga khunja nakal ani makta miyoi taragani thoi aso apan nangle haina police tagi phangwa pauna hai hauju masing yamlaba police personnel thomjinduna irang adu control tawre so hari pawgi source amagi matung inadi haukiba march thada khul asimakta gari thombadagi miyoi ama laikide maduda khul masel gi marakta nungaina daba laiki miyoi ama shikibagi matangna GAC for restoration of peace and normalcy kauba ama semki hairiba GAC gi kangbu asina khul asida lakpa matamda khunja singna sangba yaroi haiduna thinki masidagi kanglup ani gi marakta sauna unkhatnaraktuna yumai thaba gari thugaiba madi khana sainabagi thawdo asi thokibani hainasu pawsina makhatana su phungdorakli atopa paw manamo nanthok sien khiba gari huran mangasi fare hawkhiba jun marida yeripok bazar da leiba masjid amagi manaktagi Vespa scooter ama huran bada sienaba nipan subu manipur rifles ki rifleman MD Tariq Asis se kuntra gomda apokpa MD Abdul Ratif laifam sangayumpham part 1 asi ngarang yeripok police na faraba matungna gari huran ba sida yawba miyoi amasu ngasi yeripok police na masagi mayumdagi fare hari faraba miyoi sigi maming sangom sungbam Nawaz Khan Elias aboy sei kungomdoi apokpa M Isamat kawi laifam urup salan phamdagini miyoi singasi yeripok police station gi SI Y Sangardas mangangna lusingbu police team amana ngarang numidang pung 8:10 rom tabra masagi mayumdagi phabane so haidi atopa paw manamo aikoina section drabadi aikogi singi sakthung phanglaroi beneficiary singi adhar matam sana thagat haudabana state asigi sakthung kaktharaga pirakpadagi wathok oibani CM Manipur miyam gi damakta barat lengaki maikai digi matam gi sananaba seng sakthung pirakliba sigi matangna sakthung phangniba miyamna section drabadi aikogi sakthung phangloi maduna manipur miyamna sakthung phangnaba section ba mathau tai haina sub minister N Birena phungdorakli sub minister na manipur miyamda maruibu wapam ahum thamlakli ahan ba thamlakli bu wapam adudi hanana lakhotliba socio economic ka census ta tasingna lairabagi pankhai makhada lairiba miyoi kya hondoklamlaga list sembiramana asingma lairaba kya lenga ki sakthung asi phangdabagi maramne sohari aduga nisuba wapam oina sub minister na thamlaklibadi lairaba singi sakthung pirakpa asi barat lenga ki oina adhar card ta yumpham oiraga pirakpane mamang me tha phawbada barat lenga ki order matung ina manipur lenga ki computer da beneficiary singi list adhar upload tawgadabadu tawramdre maduna barat lengakna state asigi singi sakthung kaktharaga pirakpadagi haujuk wathok oinari adobo central government hainaraga upload tahodaba beneficiary gi adhar singadu haujuk upload tawbigi thabak lengakna yamna kana sathaduna miyamna singi sakthung sapsana phangana na bohnari CM na ahum suba wafam oina miyamna thamlaklibadi haujuk manipur gi yumthong khudingda rationing agent singi Khutangda sieng lobo matamda isa-isagi fingerprint namdrabadi sieng phanglaroi aduna MLA minister elected member punamangna magi kendra amadi block ADC gi area sing gram panchayat amadi council gi mafam singda leiba ration card paiba miyoi singna sieng amadi atai polam sing lobo matamda fingerprint soi soidan nambiyu masi lenga ki akan bo order ni masi tawdrabadi beneficiary singi sakthung phangloi tawpham to ko thabak sing asi beneficiary singna pangthoktraga seng phangdre haiduna saurabadi aran ma tagani hainasu sub minister na miyamda khangalakli atopa pawamnamo covid na mi siba masing hengalangai asida pausi do hunna ba tokpiro
all political party mifam kauduna COVID laisat thengna bagi khanaminasi tombi Manipur gi oiba oina hauju COVID-19 laisat asi aruba phibam da lairi laisat asina mi siba mani positive oiba masing no gi hengalakli luraba tanpham asida political party amaga pauxid hunnaba tokpiro laingang na athuba matamda all political party gi mifam ama pangthok tuna COVID-19 laisat thengna wa khanamina si haina Manipur Democratic Alliance NDA gi convener oiriba M Tombina fongdokre wafam asing asi Imphal gi Babu Parada leiba MDA gi office ta pangthokiba pawgi mifam amada convener M Tombina pawmi singda fongdokibani magna hai COVID-19 na maram oiduna misimina hengalakle sufam nongpham khangdana sara henba mi gi masing yamlakle luraba tanpham masida laingak thugai ningba laingak paining bagi mawongda lal tawnabagum tarokli bisi yamna lali Thawong asi Siba Sena amadi NDA na condemn tawi amaga hunnabagi mathakta COVID-19 laisat matau karamna mayam sangduna thingnagani anabasing karamna kangani haibaromna thabak tawbana khwaidagi phagani haina sufungdorakhi atopa pawamana kona ayaba pibadagi mantri pukhida leiriba new secretariat building sengba sagatpagi thabak paikhat pahore chief minister sai khargi mamangnagi hauna mantri pukhida anoba secretariat office ama sagatpagi thabak sa tharamba adu court ke athingma leibadigi thabak suba leptuno leirakhibado haujuk kona ayaba pibadagi haujuk sengba sagatpagi thabak paikhat pahore haina chief minister N Birena su phungdokre hairi atopa pawamana mo kaksing lamkhai ge naknana leiba lau pari tararom yum sajinana bo hona raglibasi CM ge miyeng sangbiduna kanna bo hona biu Manipur lengakna lau mayam ama CM duna agriculture len kanna bigi khongthang ari matari kaksing lamkhai ge naknana leiba National Highway 102 mayada leiba lau pari tararom leiba thonjinduna yum sana bathawak pekhale aduna sathok puthok liba labuk singasi kanbiduna chief minister ge miyeng sangbiu haina Joint Non-Government Voluntary Organization Head Office Kaksing District amadi Kaksing Kunai Sakot Hanba Lup nasu hairakli Atien mapawamana Mahairoi nupi masa magi ikai kumnaba mangan khibada sienaba miyoi sing thidoktuna akan maserak pigadabani ipa haukibazun tara da piklibi sahi tara khakta ngairibi nupi masa manan Manipuri Rupesh Singha apokpa Chandra Mohan kauba South Delhi gi Bitoni dagi laklagi Imphal kangzabilerakta leiba miyoisina sahi nauribi mahairoi nupi masa amadi nupi oibigi ikai khumnaba manghan bibaga loinana award anai satakibasi Indigenous People Association of Kanglaipak Ipak Manipur haksina lawi loinana thaudo asida sienaba miyoising thidoktun akan maserak pigadabani hainasu ipak na hairakli Pause Lucilakoina Tentakna, Nasi Manipur COVID-19 update Mamla Tamzarange, Hawkiba Punkun Gamari, the Manipur Miyoi, Samriga Modraga Manga, known COVID-19 positive boy crane, High Miyoi, Samriga Modraga Manga, Sebisno Pudagi, Nifuga Nipan, Sandel the Manga, Susam Pudagi, Yankaga Mari, Impal East the Samaga Taret, Impal West the Samaga, Nifugum Doi, Coxing the Gitaraga Mapan, Kangpopitagi, Taru, Perzol the Gitaret, Senapati the Ohum, Taming Longi, Kungamapan, Tenopal the Gitara, Tawal the Nifugamanga, Ukul the Gitaragamapan, do Apun Miyoi, Samriga Modragamanga, known COVID-19 positive boy Hibani. High River Pumpa Masida, Bisnopurigi, Miyoema, Impal Istagi, Miyoi Taru, Impal Westagi, Miyoeni, Kaksing the Miyoema, Kangpopitigi, Miyoeni, Ukul the Miyoema, Puna Miyoi, Taragum Doi, known COVID-19 positive boy in a lake hidre. High Miyoi Tarahum Doisi Thare upon Boinangasi power Manipur COVID-19 positive void in a lake the Miyoi missing listing among Sunagi Kungamata Shuri Hainasu and see COVID-19 updates na Paledu ma'am. How's going to Dimatan solutions again? Patosa give the so Hiblan to be yours, ma'am. Pigin and we pausing update Hige, I mean, see Hainasu Tamzarian. Thank you.